ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯡꯁꯤꯕꯕꯨ ꯈꯣꯡꯒꯣꯏꯅꯔꯝꯂꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕꯒꯤ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯐꯝꯗ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯇꯥꯕꯤꯒꯗꯕ ꯅꯪꯅ ꯇꯥꯕꯤꯗ꯭ꯔꯕꯗ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ꯫ ꯏꯪꯂꯕ ꯑꯣꯂꯦꯟ ꯃꯥꯒꯤ ꯆꯩꯅꯥ ꯃꯥꯇꯕꯨ ꯈꯥꯡꯂꯔꯤ ꯉꯁꯤꯁꯨ꯫ ꯄꯥꯛꯂꯕ ꯏꯄꯥꯛ ꯏꯌꯥꯏꯁꯤꯗ ꯍꯤꯃꯥꯏ ꯆꯣꯡꯕꯤꯅꯕꯁꯨ ꯌꯥꯎꯗ ꯏꯇꯣꯝꯇ ꯃꯥꯏꯀꯩ ꯈꯪꯗ ꯏꯔꯥꯛꯅꯔꯤ꯫ ꯀꯟꯕꯤꯅꯕꯁꯨ ꯂꯩꯇ ꯋꯥꯅ ꯆꯥꯛꯅ ꯃꯄꯥꯝ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥꯒꯨꯝ ꯑꯁꯨꯝꯅ ꯂꯩꯔꯗ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤ?